Hojik Maruoiba Pausing. Manipur government na state asigi tongan ba high school mapan higher secondary level da upgrade taukre. Assam da ising ichaw thokpadagi pikliba angang lising kuntraga mapan yaw na miyoy lak amag dasmik ahum hena awabatahan kre. Laufam hectare lising tare chamnga maripu mari ichaw gi ising na thumjin kre. All Manipur Student Union Amsu Lingkhat Kibagi Yangkai Taruk Suba Chahigi Palan Thauram Pangthokre. Amasung Manipur da Hokhiba Pung Kunmari da Miyoi Chaniga Humdraga Manga COVID-19 positive oikre Miyoi Manga Laikidre. Kurumzari Poni TV gi nuidangi pau midyeng tabiriba singbu taramna okcheri ai bidyasna waikhom pau sandokna pizari Manipur government na state asigi tongan ba high school mapan higher secondary level da upgrade taukre school sing adudi Kasong Khulen High School, Praja High School, Khongampad High School, Kamjong High School, Urup High School, Oinam Government Girls High School, Siribon High School, Wabagai High School, Amasung New to Som Frontier High School ni. High Riba High School sing asi academic session English sing aniga kunmathoi kunithoi dagi higher secondary da upgrade taukre haina education gi commissioner M Hare Krishna na thokpa order amana hairi. State asigi oina higher secondary school yangkhage mapan lai aduga high school chahunga humfu humdoi lai. Handak chahigi high school living certificate examination HSLC examination da pass percentage asi cha da chama oiki. COVID-19 pandemic na maram oiduna mama mapa oibasingna makhoi gi macha masu sing mapan state sing da makhata na lairik laisu tamhanbada mipaiba pokpa leiba maramna state asida higher secondary school masing yamna lingkhatpa mathau tabadagi high school sing asi higher secondary level da upgrade taubani haina Hare Krishna gi order na palli Assam da ising ichaw thokpadagi pikliba angang lising kuntraga mapan yauna miyoi lak ama dasmik ahum hena awabatahan kre loina na laufam hectare lising taret chamngaga marifu mari ichaw gi ising na thumjin kre Assam State Disaster Management Authority gi matung inna district manga Bogai Gaon Demaji Majuli Dibrugarh amasung Chirang asi ichaw na khwaidagi hena sokhalaba district singni hairi ASDMA na hai ichaw asina maram oiduna khungang chaniga nifu humdoi awana tahanbaga loinana relief camp humdraga mari hangdoktuna ichaw na sokhalaba singda mateng pangbagi thabak paikhali tongan ba district singda lambi thong pali culvert amasung atai infrastructure kaya ichaw gi isingna mang tahan kre haina pau asina makhata na hairi All Manipur Student Union Amsu Lingkhat Kiba Matamdagi State Asigi Maru Oiba Achauba Isu Kayada Mahiroi Singi Loop Asina Haktheng Nana Saruk Yaduna Miyam gi Damak Thabak Tauduna Lagli Makhata Nasu Manipur Miyam gi Yaifanaba Thabak Taukigani Haina Ngasi Union gi President Haubizam Chalamba Maitaina Fongdokre Manipur University Linkhatnaba Loinana Manipur gi Lonbu 8 schedule da chalhannabagi damak maruoiba isu kayada amsuna miyam gi damak saruk yaduna lakhi haina chalambana ngasi union gi yangkhai taruk suba mapo kumon palan thoramda makhata na fongdoki DM University campus ta laiba amsu headquarters ta pangthokiba thoram aduda amsu gi hanagi president amasung Manipur Human Rights Commission MHRC gi hanagi member su oiramba NG Nongyai amasung Human Rights Alert HRA gi executive director Bablu Loitongbam su saruk yaki Handak chahigi amsugi foundation day asi today's challenges our resurgence haiba hiramda pangthoki thauram aduda amsugi president chalambana makhata na hai adungai ing lising amaga chamapan humpu mangagi August kuntareta Manipur gi mahiroi singna chaklame ching piu haina khongjang sangsin kibada khungup bud amasung nongmai guli oina piki Matam adugi laingak amasung karbalwala singna lautuna duna Manipur da khusem gi chak tangba thokhan bagal mayokta yaningdaba phongdoktuna khongjang chathabada mahiroi mari gi punsi pikhamnakhi Numit asibu chaklang khongchat natraga hunger marches day haina chahi khudingi palan tawduna lagli haina chalambana haiki
All Manipur Student Union AMSU asi thaudok adugi matung chahi adumaki kunga nipan August kun nipan da safong kibani haina mahakna ningsingki. मधुकी महिरोइसिंगना चाक लामी चेंग पियो हाइदना हौजरुब इहोदा चाक अमसुंग चेंग पिबगी महुता खुंगु बुट अमदि नोंमै गुलिना पिबिरखिबा अदुग मतम थिरबा थौदोक अदुदा थवाइना पोंथा पिखरबा अदुग महिरोइ मरि अदुगी मफमद इकाई खुमनबा उटपा अमदि अदुगुम थौदोक अदुना मरम ओइराकांदा तुंगदा लाकदबा मणिपुर अनबो मणिपुर अमगिदमक्ता अवोनबा सिस्टम अम पुरक्तबा यादे हाइबा वखलोंदा 1985 गी आगस्ट की तांग कुनगनि पांदा मालेमगी लेमाइद इहान हानबो ओइना मणिपुरगी महिरोइसिंग अपुन बलुप ओइरिबा दि ऑल मणिपुर स्टूडेंट यूनियन एमसु मतम अदुगी अहलमसिंगना सेंबिरम Manipur da haukiba pung kunmari da miyoi chaniga hundraga manga COVID-19 positive oibaga loinana miyoi manga laina laichat asina maram oiduna laikhidre. Hauzik state ki coronavirus case load asi lag ama lising taraga nithoi chamak pan nipuma thoi yaure. Sikhiba masing na lising amaga chatret hundraga manga sure haina COVID-19 common control room dagi thadorakpa cherol amana hairi. Haukiba August Kunda Imphal gi Bapuparada laiba Manipur Democratic Alliance MDA gi office ta Phamkiba Alliance asigi government general body meeting na yetna ba yaudana MDA gi working chairman oina khankraba BJP Manipur Pradesh ki state executive committee gi member Dr. Furai Lakpam Jila Sana Sarma okpa amadi lagliba ing lising aniga kunithoida pangthokadauriba state assembly election da Imphal East ki Khundrakpam kendra da Thangjam Siam Singh apokpa laikhidraba TH Ibo Chabu MDA gi mirep oina thagatnaba lauthokpaga mari lainana MDA gi office ta ngasi pau gi mifam ama phongdok pangthokre mafam amadi maduda miyam gi apamba ningo phongdok pham oiba mafam duda phongdok matamda phaba kunba tawdaba akoi electronic print media puna mangna mafam duda gi appeal tawjel sing du collect torga government da magi mana kung yongna bhono gi tanjado adai dugi area duda akoi Manipur Democratic Alliance to thajaba thame court ki siguma yamna phajaba siguma verdict si thabago pangthok pil kare habagi achet pathajaba duga thamjari jiri lambi si amtang di ajana nang thijana ko yam aina sapya adna lambi da madu seva dengi aduga khong amani khaglei go se kari gi no khangda ba se sahi undrang suruba sterhut phangabo ba ngasi ba shemang do se deliberately government is tong da branda targa state central government tong da ba na praja thangomala e bot government da appeal to ni high level lambi se khong ase ne thijana sembir kanda national highway aduna school sapang amna ba seva dengi Ngasi United People's Front UPF Manipur gi Kulhumdoi Suba Foundation de gi thoram government na piba SOP ngakna loop asigi nambul mapal kaisamthong laisom lairak machinda leiba office ta achamba thoram amaga loinana pangthokre thoram aduda Khondram Ratan founder president UPF Ngangom Deba secretary general UCM amadi N Rupachandra president UPF na presidium member sing oina saruk yaki Thauramgi keynote address Piraduna Loop Asigi General Secretary S. Subhachandra Nahai United People's Front UPF Manipur Asi Iramdam Manipur Khunai Asina Hingminariba Kanglup Singhi Marakta Nungsi Chanana Laiminanaba Iramdam Ama Oinaba Mioi Bagi Hak Khongau Naraba Lamdam Asigi Miambu Justice Panganaba Apun Bagi Saktam Amadi Ngamkhaida Singnarakpa Sing Tengnanaba Hotnabada Ngasidi Chahi Kulhumdoi Mapung Fare Loinana Mangda Tariba Singnaba Sing Asisu Lamdam Asigi Miamga Punna Kusamna Duna Tengnaminagini Mahakna COVID-19 Asi Miam na Hupna Tengnaminasi Hainasu Thauram Aduda Apel Tauki Kanglaipa Kanbalup ki Mioi Karana Laglaga Pauna Bazar da Laiba Sadar Bazar Jama Masjid ki committee da Aki Akhang Pughalamba Amadi social media da Masjid Asigi Maming Asi Onthok Kadabani Haina Fongdok Lamba Asi Amokok Amadi Masigi constituent organization Singna condemn Tawi Haikre Masana Masabu KKL gi Mioini Haizaba Singna Hingsa Laklabadi Aphaba Oiroi Haina Kanglup Maselgi Marakta Communal Riot Thoklakpa Yaba Wafam Fongdok Piramba Asi Laibak Thibani Kanana KKL da Asigumba Wangang Asi Ngangnaba authority Pibage Hiram Asigi Mari Lainaba KKL na Manipur Miyam da Pungkun Marida
पुंग कुनमरी मनुंगदा मियामदा लाले हाइजगदबनी अमसुंग अथुबदा सेंगदोकदबनी हाइना अमोकोक प्रेसिडेंट SM जलांगना ngasi पाउमी सिंगदा फोंगदोकी अदुगुम्बा KKL कांगलेपाक कनबा लुप हारिबा लुपसे मसे मियांग ममांगदा थोपिराओ फजना मनम चाना डिबेट तौनसे अदुगा लेपाकी मोइना खल्लिबा मोइगे आइडियोलॉजी दो करिनो हाइबदो मियांग ममांगदा फजना थोपिराओ डिबेट तौनसे हाइबा मसिगे वाफमसे आई थमजरी High Court of Manipur da submission tawrakpa affidavit ki matung inna Thobal Municipal Council Thobal gi nauna sagat ki ba ahang ba vendor plot amadi dukan sing matam adugi councillor sing amadi executive officer ga lautu naraga government ga tanaram dana councillor amadi staff singi imung manung amadi senjau paiba mioi singna loan allotment pithok lamba thengnare hairi masigi matangda athubada achumba wayel phanglagani haina petitioner athokpam prasantana phongdokrakli wafam asing asi Thobal achobada pangthokpa paugi mifam amada petitioner A prasantana phongdokhibani mahakna hai municipal council Thobal na nauna sakhiba amadi ahangba council asigi asset sing haibadi Thobal nupi kaithelda women vendor maripu mathoigi Plot Singh District Agriculture Office Thobal gi manakta saba dukan marifu nipan gi Plot Singh amadi vendor plot chamaga kun asi niyam chumna public notification thoklaga allotment tawrakani khanduna applicant singna amadi Thobal gi miyam sing yamna harauna allotment pinabagi public notification thokpa ngaizaki loinana hokiba ing listing aniga kun gi August kun marida H Pradeep Kumar Singh Executive Officer Thobal Municipal Council na Thobal nupi kaithel gi women vendor plot marifuga mathoi gi allotment ga mari lainana open lottery taunaba apply tawkhiba singna TMC gi office tagi form lauranaba notification ama media da khanghalakpadagi miyoi kaya form launaba TMC da lakhi adubu council na form pirakhide amadi chahi adumaki August kuntareta amuk EO TMC na form thaba lottery pangthokpa thingle haina notification ama mukthoki Hauzikti court ki maikaidagi achumba wayel ama soidana laklagani senjau piduna plot lairuba sing yaurabadi warobiganu niyam chumne allotment pangthokpada adomgi chauraba sahajok pinabiyu haina petitioner athokpam prasantana appeal tawki Manipur odagi matungina Thobal nupi kaithenda women vendor plot chama marfuga mathoi amadi agi office manakta saba dukan por marfuga nipan amadi vendor plot chama kunasi mani high court ki odagi matung inna achuma wail ama laklagani sinjau piduna plot leiruba LOT sing na applicant sing da waro biganu amadi niyom chumna allotment pangthokpada adongi sauraba sodo pina Hauzik break macha amalobisi Kaidawina kanano kaigino kaidawiyo masi pumna noi lebide gari ahan maga tongba ngamdrone khura laga tongni khariba namai di kaido senbun puthoga leibidi ngamdana senbun puthokna leiba ngamdrasu Imphal Finance na salo ai jo ahan ba lei ngamdana Imphal Finance tagi loan oine lori Imphal Finance na lombu manung da gari loan lo ya tong chaba pijari Yes committee MPCC gi manifesto gi mifam ama Imphal gi Congress Bhavan da pangthokre Mifam adu PCC gi election campaign committee amasung Jairam Ramesh election observer Manipur Bhakta Charan Das AICC in charge Manipur amasung AICC research department ki hanagi secretary Ranajit Mukherjee gi marakta pangthokibani Congress MP Jairam Ramesh ka loinana AICC luchingba Ranajit Mukherjee Imphal da ngarang thunglakibani Manipur da Englishing aniga kunithoi gi angan basarukta assembly mikhal pangthokadaba leibaga loinana achauba political party singna makhalgi lalong yatpagi thabak kankhat handuna mikhal thengnanaba sem saba gi thabaksu kankhatlakli ngasi ayuk pung 13 rom tabada Kangpokpi police station gi manung channa leiba Kobru Laikha manakta masak khangdaba khulai paiba singna gypsy ahum puduna lakpa truck ahum gi driver sing sale gi demand ga mari lainana fazilure hairi Thodok asigi pau hek phangwaga mafam aduda leiba police ki akhannaba team ama thomjinduna operation chathabada driver sing adu tek takaidana kanba ngamkhre haina pau asina makha tana hairi
नागालैंड की दिमापुर रोमदा ऑक्शन दा लौरकपा जिप्सी गाड़ी सिंह अदुगा लोइनना ट्रक सिंह अदु इम्फाल तमना लाकपदा कौबुर लखा मयादा गाड़ी यादब यावरकपदगी खामदुना लैरिङैदा थौदोक अदु थोखिबनी हाइना हाइरि COVID-19 positive ओइबदगी अवा चैथेंग मायोक नरुरबा वांजिंग टेंथा AC की मनुंगदा लैबा तोंगान बा इमुंग चामरोम केंद्र असिगी MLA पाउनम ब्रजेन की मीटिंग मखादा ngasi BJP महिला मोर्चा वांजिंग टेंथा मंडलना सिंधुना चेंग केजी तरा गलोइनना नोंगमदा चंद्रबा याद्रबा अचा अथक सिंह येंथोखरे अचा अथक येंथोखिबगी खोंगचट अदुदा महिला मोर्चा की प्रेसिडेंट आनंदी जनरल सेक्रेटरी नावरेम रोमिला BJP वांजिंग तेथा मंडल की प्रेसिडेंट ओक्रम सुनील कुमार सिंह एग्जीक्यूटिव मेंबर S शांति चिंबा मरुओइबा मियोय कयाना सरुक याखी खोंगचट अदुदा मरी लैनना महिला मोर्चा की प्रेसिडेंट आनंदीना हाय मणिपुरदा COVID-19 की अहानबा वेट लाकपदगी ngasi फावबा केंद्र असिगी मियामगी दमक केंद्र की MLA पाउनम ब्रोजेना याइफा थौरांग कया पाइखतुना लागली कुंट्रा मथोय सुबा थौबाल केंद्र असिगी BJP की मिरेप ओइखिबा लैतान थेम बसंत भीम सिंह ना YDSO क्लब ता खुत्सम नदुना थौबाल वांगमताबगी लौमी इचिन इनाव सिंगदा यूरिया हार पीबी दुना लौमी मयामगी हार की अवाबा कोखनख्रे थौबाल वांगमताबा लौमी सिंगदा हार अहोंगबा ममलदा फंगहनबिगे बगिदमक बसंत बु थागतपा फोंदोरकली आजाद का अमृत महोत्सव की मनुंग चन्ना ngasi आइगार साउना सिंधुना फ्रीडम साइकिल रैली अमा पांगथोखरे थौरम अदुदा आजाद हिंद फौज की लानमी ओइरंबा लैखिद्रबा सोलेट हाउकिप की लोइनबी लमलोय हाउकिप इंटरनेशनल जुडोका सुशीला देवी अमसुंग इंटरनेशनल फुटबॉलर बाला देवी सु सरुक याखी आइगार साउथ मंत्री पुखरीदगी लमथाखिबा साइकिल रैली अदु INA म्यूजियम मोइरांगदा लमथुंगफम ओइखी आजाद का अमृत महोत्सव असी लैबाक असीगी हुमद्रा मंगा सुबा निंगतम नुमित पालन थौरमगी मनुंग चन्ना गवर्नमेंट ना परिंग नाइना पांगथोकपा थौरमनी Our tributes, we must pay our reverence to all the freedom fighters. We must go visit the places. So, towards that number of places have been identified, and this cycle rally, which is being organized by 18 Assam Rifles, will be going right from Chandel up to Kolkata via Guwahati. साहित्य योखत कांगलुप सयोका तेंथाना चही खुदिंगी खुंगंगी मरमदा इबा लाइरिक सिंगदा पीदुना लागलिबा थॉमस हार्डी अवार्ड इंग लिसिंग अनिगा कुनमाथोय कपचिंग अमसुंग मसीगी पुरंपरा नाथ हाइना मिंगथोनबा लाइरिक असीगी अईबा नावरेम चंद्रमणि दा पीदुना इकाय खुमनरगनी सकनाइरबा अईबा कबीरास मोइरांगथेम राजेंद्रना सयोका दा डोनर ओइदुना चही खुदिंगी पीरिबे अवार्ड असीदा सेल ओइना लुपा लिसिंग मंगा लेंग्यान फी अमा अमसुंग सखंग चे अमा यावरी अवार्ड असी इहान हानबा ओइना इंग लिसिंग अनिगा तरा तरेता कार्तिक माइबना इबा तेंथा खुंदारोल दा पीदुना इकाय खुमनखी इम्फाल वेस्ट डिस्ट्रिक्ट BDF वेलफेयर एसोसिएशन ना डिस्ट्रिक्ट असीदा लैरिबा BDF पर्सनल सिंगी मरक्ता COVID-19 पॉजिटिव ओइरकपा यावरकपदा डिस्ट्रिक्ट वेलफेयर फंडगी चेंग यावना चानबा पोलम सिंह फेस मास्क अमसुंग हैंड सैनिटाइजर पीबगी थबक मखा चथरी ngarangsu positive oiraba BDF personnel tarahumdoida changangai airport community hall da pangthokpa achamba thauram amada polam sing pikhi loinana makha tana positive oiraba BDF personnel khuding magda leptana mateng asi pikhigani loinana mamangdasu district asidagi positive oiraba BDF personnel nifuga mapanda tengbang pikhiba leire haina hairi गवर्नमेंट ना होखिबा इंग लिसिंग अनिगा तरा निपांदा पीनबा लाउथोखिबा तरेत सुबा पे कमीशन की चादा कुनिपान पीदना लाइबगी मातांगदा यानिंगदबा फोंगदोक्तुना ngasi डायरेक्टोरेट ऑफ वेटरनरी एंड एनिमल हस्बेंडरी सर्विसेज की एम्प्लॉई सिंगना इम्फाल की संजेन थोंगदा लाइबा डायरेक्टोरेट असिगी कॉम्प्लेक्स दा वकत मिफम अमा चथगरे
Wakat mifam adu Manipur Secretariat Service Association, Manipur Government Services Federation amasung Manipur Secretariat NM Drivers Association na sinduna pangthokpani. Wakat mifam aduda saruk yakiba All Manipur Veterinary and Animal Husbandry Field Assistant Employees Union ki General Secretary CS Ashok Kumar na hai karigumba Manipur government na panduna lairiba employees singi demand sing athubada pithok trabadi makha taba khungjang sangsin gani. Haukiba tang trate tegi hauduna Manipur Secretariat Service Association, Manipur Government Service Federation and Manipur Secretariat NM Driver Association ahum ne kusan naduna akoi laudi lautu karga phangdi phangandaba 28% watan laiba ajumba 7P commission gi aju hodi power phangdana laiba sing matang da su akoina sagatjaba moina employee moina aya isama veterinary animal husbandry gi employee moina akoi ngasi je asumba sit and protest pangthok jabani. Manipur gi Dinesh Nauremna Kyrgyzstan da August 13 dagi 19 phawba pangthokhiba Gamma Asian MMA Championship Englising aniga kunmathoi da gold medal ama aduga silver medal ama lawba ngamkhre. Dinesh na championship asida mixed martial arts MMA amasung striking mixed martial arts ki kg 53.8 taret ki category da saruk yakhibani. Mahak na striking MMA discipline da Kazakhstan gi Yerma Khan ga thengnabada silver fanghobani aduga 56.7 kg MMA discipline da mahakna Kyrgyzstan gi Uson Murzabekpu maithi bapiduna gold lawba ngamkhi. Championship asida India na punna gold medal mari lawba ngamkhi. Aroibada maruoiba pausing amuk hanna. Manipur government na state asigi tongan-tongan ba high school mapan higher secondary level da upgrade tawkre. Assam da ising ichaw thokpadagi pikliba angang lising kuntraga mapan yauna miyoy lag ama dasmik ahum hena awabat tahankre. Lawfam hektar lising taret chamgaga maripu mari ichaw gi ising tumjinkre. All Manipur Student Union AMSU Lingkhatpagi Yangkai Taruk Suba Chahi ki Palan Thauram Pangthokre. Amasung Manipur da haukiba pung kunmari da miyoi chaniga humdraga manga COVID-19 positive oikre miyoi manga laikidre. Hozikidi Pony TV na pizaba numidangi pau matang asida loisinjare amuka hanna kurumzari.